ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯥꯃꯨꯔꯧꯒꯤ LG ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞ ꯃꯅꯥꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯕ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯁꯥꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ LG ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯪꯁꯤꯜꯂꯛꯄ ꯕꯣꯝ ꯑꯗꯨ ꯋꯥꯔꯛꯁꯣꯞ ꯑꯗꯨꯒꯤ ꯗ꯭ꯔꯦꯟ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯁꯂꯥꯝ ꯏꯕꯣꯍꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ꯫ ꯉꯔꯥꯡ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯑꯌꯨꯛ ꯌꯦꯡꯁꯤꯟꯕꯗ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯪꯁꯤꯜꯂꯝꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯨ ꯆꯟꯅꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯆꯤꯡꯒꯤ ꯂꯥꯜꯍꯧꯂꯨꯞ ꯈꯔꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯆꯠꯅꯍꯟꯗꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ-2ꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯣ-2ꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯡꯇꯤꯜꯂꯦꯟ ꯍꯥꯎꯀꯤꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯟꯗꯛ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ꯫ ꯃꯁꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯁꯔꯀꯥꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯁꯑꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄ ꯑꯍꯜ ꯑꯃ ꯏꯪꯕꯗꯒꯤ ꯁꯤꯔꯝꯂꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯁꯑꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯗꯨ ꯌꯦꯡꯈꯣꯃꯥꯡꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕ ꯈꯥꯡꯉꯦꯝꯕꯝ ꯃꯅꯤ ꯃꯩꯇꯩ ꯀꯧꯕ ꯑꯍꯜ ꯑꯃ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯤ.ꯁꯤ. ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯁꯥꯔꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯈꯔ ꯐꯠꯇꯕꯁꯤꯡꯗꯤ ꯇꯨꯝꯅ ꯁꯤꯔꯒꯅꯤ꯫ ꯂꯩꯉꯥꯛꯅ ꯁꯥꯔꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯕꯥꯛꯇ ꯊꯥꯔꯒ ꯇꯨꯝꯕꯅ ꯍꯥꯟꯅ ꯃꯁꯥ ꯐꯠꯇꯅ ꯂꯥꯛꯈꯤꯕꯁꯤꯡꯗꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯦ꯫ ꯀꯥ ꯃꯆꯥ ꯃꯆꯥꯗ ꯃꯤꯑꯣꯏ 700 ꯂꯣꯝ ꯂꯩꯁꯤꯟꯗꯨꯅ ꯃꯣꯠꯄꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯐꯝ ꯂꯩꯇꯕꯅ ꯋꯥꯈꯜ ꯂꯩꯅꯥꯁꯨ ꯅꯥꯅꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯃꯥꯡꯗ ꯁꯥꯗꯨ ꯌꯦꯡꯈꯣꯃꯥꯡꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯍꯤꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫